Matam amada Thomb kauba saba yamna pamba nupa ama lerami. Thomb matam asida mayum makai pale. Mahaki nupi gi mingna memsa haina kaurami. Amadi mahaki masa nupi nupa gi mingna ingele amasung yang ba haina kaurami. Thomba mahakna saba ngamba ase kunna magi sinba chaklen amabu mahak matom tana kunja singduna puna sagadaba saru adu loine heksa thokpa ngami habaduni. Adubo aduk saraba phaba mahaki pukti thanba ko banaramde adumak lamduna lerami. Noma numit amani Thomb gi nupi memsa adu saksangda sakto thongna isauso kanna tawri. Ai da sijaning le ko aibu kari wakhandano nupa nangonda yumpa laisibo. Thomba mahaki nupi na nganglibado mangon phaba tarami. Mahakso mahaki nupi na saksang tamna tanabagi maongda asumna khonjen hauna hairakli. Nupi nang musak thomba adudadi isaudo langdrabadi yadrabo ngihaktasu lepu kadobage nangi nasinasi sokthaba naide ha phanadi kuraklamani nangna saksangduda sauri haina nganglibase. Memsaso handamukti khonjenda hauna Thombagi pakhom pirakli. Ho ngamjadre ai myamse ai itomda asum hotnaba ngamdre khulleka asida kanabu leiribage nupa nang dongna toba aine ai imai ase thangtutuna sapa ai ngamdre yumsida aina nangdabu nabuk thalabadi haiduna isa ani si phawba mabuk thana pijadaba makhai nangi damakta wana honari adugo masida nangna aina sukwana honari base khangdaba makhai migi de satuna huralaga charamlibadubu karigino ase haiduna memsa makhonga du sangna tingthokuna wawa kaplakli. Thomba memsa na kaplibadu taraga thausada asumna ahoba khonjenda hairakli. Hai kaplina haidana tawrido taningde ko kapke hairadine a karaidano tholaga kapluso imungsida kaplakanu ko. Memsa khonjen hauna kaplaga ho paba ho ima nasa hojikti yamna ningamaktre pabagi imagana nasabu nungshiduna haibikhiba wasingdo nasana taramlabadi ngasi nasa aigi punsi ase asumna oramloidabani ko. Paba nakhoi anina mamhangi ta chaure aduda luhongnaba haiba matamda yaramba thoklabadi aise hojikse ise tharona leiribado adugumna nunghaina leiramgani ko. Imaga pabaga nakhoi anina matamda haikibado nasana yakidabagi hojikti nasa aigi mafamda chenase phanglibani. Asumna memsana kapagi khonjena du taba matamda Thomba amadi memsa makhoi anigi masa ingele amadi yangba makhoi anido memsagi manakta phat chansila ami ingele phat mamabu konsanbi aduga themjinbirakli. Ima se kapado toklo migi mamangda ikaijeba ingele amu mapa yangbada yengduna asumna hairakli. Yangba ising kita pirao ima se kita pithakse. Yangbasu ingele na haribado hoi haiduna phuk hawkalaga ising lauruduna ingele da piraklame. Ingele so yangmana pirakliba isingdo lauraga mamada tapna pithae. Memsa masado khara ingthara ame ingele amu yangbada yengduna yangba nang imase phangda ngahakta pothalo isisa ase losanaba tawrage natrabadi pabana hana sanglapa tare. Yangba tapna manga adunomduna hoise yangba amuso memsa to onsinduna ima lao nasaga ngahak phongda potharuse saase isenu losinjarasano. Asumna numi asimasu hauki tha khara hojinki adubu Thombadi mahaki masado ahomba leramde. Memsa inkhomado aduda karino thajanaba kanna semsare. Yangba amadi ingele makhoi anisu mamana tawribadu kanna mateng pangli. Yangba mamada yengduna ima ngahakta pothause haksangdo yamna wana ure ay amuk tawgise. Ima asida ngahakta phamo aduga nasana tawbado asoiba yawbado imana yenglaga semdokpirao. Memsa masagi waduda nofet tawse aduga hoi ingeleida amu onsinduna ibema changu imungda aduga isingdo khasita puthorao. Ingele mamagi waduda mahana tawriba thabakto phathame aduga imungda phachangluduna mamagi damak ising khara puthoraktuna piraklame. Memsa masana pirakliba isingdo lauraga khara taksile aduga sordu sangna amukta honduna asumna hanglakli. Napadi imungda lehoba urambra ngasaidi imani ingkhon tholotringaidadi phamungda hiphawbagumna tawbani. Ingeleina
ꯄꯥꯕꯗꯤ ꯂꯩꯍꯧꯗꯤꯌꯦ ꯏꯃꯥ ꯃꯦꯝꯆꯥ ꯏꯪꯉꯦꯂꯦꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ ꯀꯔꯥꯏꯗ ꯀꯅꯥꯒꯤꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯖꯥꯠꯅꯣ ꯉꯁꯤꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯅꯥ ꯂꯦꯞꯂꯒꯗꯕ ꯃꯦꯝꯆꯥ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇꯗꯤ ꯊꯜꯍꯟꯕ ꯉꯝꯂꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤꯀꯣ ꯑꯩꯕꯨ ꯀꯔꯥꯏꯗꯅꯣ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯊꯤꯔꯨꯒꯗꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯖꯕꯗ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯗꯣ ꯉꯁꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯒ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯆꯥꯅꯤꯡꯕꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯤꯒꯤꯗ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯆꯥꯔꯨꯗꯣꯏꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯂꯒꯅꯤ ꯑꯩꯗꯤ ꯀꯥꯎꯗꯅ ꯏꯃꯨꯡꯗ ꯃꯍꯥꯛꯅ ꯆꯥꯅꯕ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯊꯝꯍꯧꯗ꯭ꯔꯦ ꯏꯁ ꯑꯩꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯆꯥ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯐꯠ ꯍꯥꯏꯔꯛꯂꯤ ꯍꯩ ꯏꯪꯉꯦꯂꯦ ꯌꯥꯡꯕ ꯂꯥꯎ ꯊꯕꯛꯁꯤ ꯀꯣꯟꯅ ꯇꯧꯔꯁꯤ ꯍꯥꯟꯅ ꯅꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯁꯤ ꯃꯤꯒꯤꯗ ꯑꯃꯨꯛ ꯍꯥꯟꯅ ꯆꯪꯂꯝꯕ ꯇꯥꯔꯦ ꯂꯥꯎ ꯂꯥꯎ ꯌꯥꯡꯕ ꯏꯪꯉꯦꯂꯦ ꯄꯨꯂꯞꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯃꯧ ꯅꯍꯥ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤ ꯃꯦꯝꯆꯥ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯃꯧ ꯅꯍꯥ ꯑꯗꯨ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯆꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯅꯣ ꯆꯥꯕꯕꯨ ꯃꯤ 200-300ꯅ ꯆꯥꯒꯗꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯇꯣꯝꯇꯅ ꯍꯦꯛ ꯆꯐꯨꯗꯒꯤ ꯂꯣꯏꯅ ꯍꯦꯛ ꯀꯣꯠꯇꯅ ꯃꯤꯀꯨꯞ ꯑꯃꯗ ꯆꯥꯊꯣꯛꯈꯤꯕꯁꯤꯕꯣ ꯃꯁꯤ ꯈꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯁꯤ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯗ ꯃꯄꯥꯅ ꯏꯆꯥꯒꯤꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯁꯦꯜ ꯅꯥꯇꯩ ꯆꯥꯈꯤꯗꯕꯒꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥ ꯀꯌా ꯆꯪꯅ ꯋꯥꯅ ꯊꯕꯛ ꯀꯌా ꯁꯨꯗꯨꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯅ ꯉꯝꯖꯕ ꯈꯔ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯆꯥꯛ ꯑꯃ ꯁꯦꯝꯕꯅꯤ ꯃꯗꯨꯒꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯖꯥꯡꯁꯤꯡꯗꯣ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯣꯝꯗꯒꯤ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯑꯒ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯆꯐꯨꯁꯤꯡꯗꯨ ꯐꯦꯡꯊꯣꯛ ꯆꯥꯝꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯗꯣꯔꯤ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗꯨꯗ ꯇꯤꯜꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯤꯅꯣ ꯄꯤꯖꯒꯗꯕ ꯑꯁꯤꯕꯣ ꯏꯆꯦꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯅꯅꯥꯎꯅ ꯍꯧꯖꯤꯛ ꯁꯥꯔꯝꯒꯗꯕ ꯀꯣꯛ ꯑꯁꯦ ꯃꯦꯝꯆꯥ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯋꯥꯗ ꯃꯍꯥꯛꯇꯤ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯅꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯈꯤ ꯏꯁ ꯑꯩꯗꯤ ꯅꯨꯄꯥ ꯅꯪꯁꯦ ꯀꯔꯝꯅ ꯇꯧꯅꯤ ꯑꯩꯕꯨ ꯏꯃꯥ ꯑꯁꯦ ꯀꯔꯝꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯀꯅꯤ ꯏꯪꯉꯦꯂꯦ ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯂꯞꯅ ꯏꯃꯥ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯃꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯏꯆꯦꯅ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯗꯨ ꯐꯖꯅ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯉꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯅꯥꯎꯁꯨ ꯈꯪꯖꯩ ꯏꯆꯦꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯒꯨꯝꯁꯤ ꯑꯗꯨꯒ ꯉꯁꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯆꯦꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯑꯩ ꯏꯆꯦꯗ ꯁꯤꯡꯉꯨ ꯍꯥꯏꯕ ꯋꯥꯗꯨ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯏꯆꯦꯗ ꯋꯥꯔꯤ ꯑꯁꯦ ꯆꯨꯝꯅꯒꯤ ꯂꯤꯅꯤꯡꯉꯨꯕꯅ ꯈꯪꯍꯟꯅꯤꯡꯂꯨꯕꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦꯁꯨ ꯂꯩꯕꯤꯍꯧꯔꯣ ꯑꯗꯣ ꯏꯆꯦ ꯅꯅꯥꯎꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗꯤ ꯀꯥꯎꯕꯤꯒꯅꯨ ꯏꯆꯦꯒꯤ ꯅꯨꯄꯥꯗꯣ ꯐꯥꯖꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯦꯝꯆꯥ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ ꯏꯪꯉꯦꯂꯦ ꯑꯃꯗꯤ ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯑꯗꯨ ꯈꯪꯕꯅ ꯇꯞꯅ ꯃꯃꯥꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯊꯣꯝꯕꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯤ ꯍꯩ ꯌꯥꯡꯕ ꯏꯪꯉꯦꯂꯦ ꯇꯥꯕ꯭ꯔꯅꯤ ꯅꯈꯣꯏꯕꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯃꯦꯝꯆꯥ ꯃꯅꯤꯡꯗ ꯃꯆꯥꯁꯤꯡꯒ ꯇꯧꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯣꯜꯂꯤꯛ ꯐꯦꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯝꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛ ꯊꯣꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯒ
Wakanda asumna khalakli. Kari amu tawrabazatno. Is hauji amu sage haralabadi aidi kamdawni. Imungsida chengdi laiko. Thakpa yaba ising phawba marik amata leitre. Is aidi ko ase sadawrida. Mahaki angawni situbu hawraklabadi kamai tawni. Asikhanduna maha amu yamda onsilaga asumna harakli. Yangba satlo napana kauribase karino haina amuta hangluso. Yangba yamna tapna. As hoima. Asi haiduna mahak masadu yamna tana phamlambadagi hogatuna mafamdudagi thoki. Mahak satna su masinda asuna soli. As pabasina kariamu harakadoino. Tan kreteko pabagi manata sangduse. Ise su kauribane. Ise na dum sangba yabado. Asuna mahak asum sonduna lakpana. Thombana leriba mafamdu yawraklami. Mahak mafamdu yawbaga asumna hanglatli. Baba, nasabu kaubabu kari haike. Thomba hape khaudemi. Aduga, namado saklojiba amuta hanglau. Yangba Thombagi wada ngakna. Ha, baba, karinoda numidangi sakdi tokhrabadudi. Hausipu karaidi sakno amu. Numidangi sak ising topagi nasa ase imana thabalo shimbado yauribane. Isega khoyani. Thomba, kari haiba. Aibu ngasi numida asigi chak chakre haba. Hai, yangba nangi du sengnabra hayo. Da sengnadi chakre ko. Yangba mapagi wada maraba aduda makutuna poklongna thajanjai. Aduga hoi baba chakre bababu kaubirabo. Thomba mamaidu khajik shutlab. Aibu da sengna chakrabane. Chakre ne. Hojik waiduni ne. Aina chakhibadu. Is aidi ngahakti kautholu dana. Yangba mapagi mataudu harap yengi. Aduga ho baba nishingbirabo. Thomba phat yangwada yenglai. Nishingle. Ado yangba saksangda kari dilem hauri. As karino aremba lehorabadi babagi amta loruso chatlo. Yangba baba saksangdadi arembadi thamko. Ising khuya ama phaba lehodre. Baba kanararoi. Ngasigdi pothanaba tawbiro. Hayengana imana kaithindagi sengwalaga thonglasani. Thomba yambagi wada saurap. Hai, masi angang haipa asuk yamna sabasibu karino. Chatlo, aina habadu prapa purao. Chatlo, ai isase khangma ngamsilaktrabani. Handakti Thombagi wado kadudu jangliba memsana tapolaga khumlaklami. Ho leitre nasanupana haribase asengba asumane. Aduna ngasigidi karimta kana aroi. Aduna pothabiro. Warabasu wana ngasigi ahing asimadi khangbiro. Haye ayungana thonglaga sarasi. Memsa amu masanupa yangbada masindana. Yangba nangsu pothajaruro waramlani. Yangba mamagi wada kariso haramda tumina kadagi thokre. Memsa Thombada yengduna amu. Nupa ngasigidi pothabiro. Aisho haksang ase yamna soktare. Aduna potharage. Thomba upai leite. Yuma duda mahana sanaba karisu leitrabada ahinga adumadi wana khangba tare. Aduna tumina phaju adu chingkhatuna hipkre. Memsasu Thombagi mataudu ngihak yengamlaga mahaksu aduma pothakhre. Asumna matamdi sumhauki. Thomba asum tumlambadagi mamit adu phat pangthorai. Aduga masinda tapna sumna soli. Ai khangduna leba asum ngamsilaktre. Kamdawni sidi. Asi haiduna mahaki akoibadu asum yengi. Adubu mahana yenglapa matamdadi memsadu yamna nungaina tumli. Madu ubada maha wakhanda. Matamsidi yamna ngaliba zatnidana. As pukchisu ngarang ahingdagini. Thomba ina wana leralibasi. Ai ngamsilaktreda hekta thoklage. Karai dano kari lei haina yenglujabadi ai leba ngamoidori. Asumna khanduna mahak tapna phamungdagi hawgalai. Aduga khongthangdu yamna tapna thangduna yumdudagi tholakami. Thomba yumdagi tholapa matamdagi lambida koina satuna sanaba asum thiraami. Pung kharasu haujingki. Thomba hauji phawba koina satuna sanaba thiri. Maha asum satlambadagi tungda khonsen ama tarakli. Thomba phat mamai adu leithorakli. Aduga yenglatli.
Manido Thomb maning oirapna nupa masa amaga leplaga lerame. Mahak mani ubada asomna harakle. Mani. Maniso anganbayo asida nangbu karada chatlibano. Thomba manigi wada asema mino ama nosinai. Manidi Thomb mataudo khangmana tabana asomna harakle. Aina kauribase atagi nate. Aina ekhoi khungi laisang asida isa amatang phanghanbiyu haina nijabane. Adangara ahing asi aiki isa nupa masak yamna nungshiba ama phanghanbire. Madugidama ehakna apemba poksaduna ngasai angambadagi kher hauduna khungi yumdong khuding changduna khaji khaji harau phongdopagi saru khara khara tamli. Ada lambida nang ubada nangisu hekta lambi sida tamlage khannuna kauribani. Thomba manigi wadu tabada mahang masadu yamna harau rami. Thomba harauna ha kari haba mani aibu kher pijane haba. Is aduso lambi asida hekta kaide asi haiduna akoibado mu yengi aduga leire asige heno pambi asigi makhong asida hekta tawrase. Mani hoi mani amu mahaka lakminariba nupa masa aduda onsinduna imo law heno pambi asigi makhongda akhoina purakiba la adu thaw. Asumna makhoi ahumdo heno pambi adugi makhongda sangsinduna manigi lakminariba nupa masa aduna heno pambi adugi makhongda la mase ama tharami. Mani nupa masa aduna la adu thakrabada mahaksu sangsinduna kherdu khara hapthai. Thomba kherdu ubada mating kot yotli aduga prabha sangsinduna kherdubu saba hawi. Mahakna asum sarakpana miku phade hapliba kherdu saba loisingkiba. Mani amadi nupa masa makhoi anidu Thombagi khusa adu ubada makhoi ani ngakna amaga amu tengingnei. Thomba hapliba kheduna saba loikrabada asumna harakli. Mani nangi khedu lairiborabadi khara halpa yagadro. Manina hoi hablake leiri yamna lei. Aini yenba horam libase yum ani khata ngari bani. Khunna sigi yum khudingi yenba thungnaba yauri. Asi haiduna mani khedu amuk khara ka hapi. Adubu kherdu amusu miku phade Thombna saba loisingkiba. Asumna Thombna khaji haban hamanduna sabadagi kheradu loisilakle. Mani handakdi Thombna opa kawa leitaba adudadi sauna asumna harakli. Thomba nangsibu hingsabaro hingsaba amana phaba asuk yamba kherasi matomda saba ngamlamoi. Thomba manigi wadu thausadana mani nangi kherdu hausik charubagi hingsabagadi changdamnarakanu. Ayese Thombani Thomba ko. Mani amukasu sauna changdamnare mani aina. Thomba nang kaidoge habano atuk yamba migi yengadaba kher adubu natomdana khaji haiduna loina hek chathokraga hojikpu aibu khunjasingda yenge khalibasi ngamkhidro. Thombana karinonda mani nangsu ngasana khaloba yadro adudi aina hablau hari khudingi hapagi mahut mayamgi watli harpa kedawi aidi aina sum hapu hariba makhai asum halapagi sabibagi wani. Mani Thombagi wadu tabada wakanda asumna khalakli. Chumine mana harisisu aigisu asoba yamna chauna lei. Mahakna hapu hariba makhai aina hapkibani aduga aina hekta Thomba mangonda irampumba tasimbasu sumde. Aibu haujipu amuhana yumda handuna kherasi nauna hauruba taribro. Upaidi kari lei aina wakhan thelubagini. Asikhanduna mani Thombada karisu harudre. Madugi mahut mahaka lakminakiba nupa masa aduda oina osinduna asumna harakli. Hai law yumda amuhana sasi aduga kherdo amuhana haunaba tawrusi. Asi haiduna mani satpa hauki. Nupa masa adusu hoi haiduna manigi matungda tumina inakhi. Thomba manina haikiba wadu ningsinglaga matomna masinda sonjai. Hojik manina haikibadu amun ongna kherdo hobani ko. Ngahak makhoigi kherdu loiba ngaiba oina haino makhong asida ngahaktabu pothagi geda he. Asi haiduna Thomba haino makhong aduda nungaina pothakre. Somdasuni laire paktani Thawai lakpa laido magi manaisinda asumna harakli. Hai nakhoi kanano ngasigi aine Thawai larakadaba
ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯀꯗꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯃꯅꯥꯏ ꯑꯃ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯝꯕ ꯀꯧꯖꯩꯗꯣ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯃꯈꯛꯇꯅꯤ ꯀꯝꯗꯧꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯌꯨ ꯃꯅꯥꯏꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯁꯤ ꯑꯁꯝꯕ ꯑꯃ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯏꯕꯨꯡꯉꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯊꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯃꯅꯥꯏꯗꯨꯒꯤ ꯋꯥꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯃꯍꯥꯛꯅ ꯊꯣꯝꯕꯒꯤ ꯊꯋꯥꯏꯕꯨ ꯑꯁꯤꯕꯒꯤ ꯂꯛꯇ ꯆꯤꯡꯅꯅꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯊꯣꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯝꯕ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯊꯣꯝꯕ ꯋꯥꯈꯟꯗ ꯑꯁꯤꯅ ꯀꯔꯝꯕ ꯂꯤꯂꯥꯗ ꯌꯥꯎꯕ ꯃꯤꯅꯣ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯂꯧꯔꯤꯕ ꯖꯥꯠꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯅꯦ ꯍꯥꯏꯕꯤꯌꯨ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯊꯣꯝꯕꯒꯤ ꯋꯥꯇꯥꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯑꯁꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯔꯤꯕ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯨ ꯑꯁꯤꯕꯁꯤꯡꯒꯤ ꯂꯛꯇ ꯇꯤꯜꯂꯒꯅꯤ ꯊꯣꯝꯕ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯦ ꯑꯍꯤꯡꯕ ꯃꯤ ꯑꯃꯕꯨ ꯈꯨꯗꯛꯇ ꯑꯁꯤꯕꯁꯤꯡꯒꯤ ꯂꯛꯇ ꯆꯟꯍꯟꯕ ꯉꯝꯕ ꯑꯊꯧꯕꯗꯒꯤ ꯑꯊꯣꯏꯕ ꯅꯅꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀ ꯏꯕꯨꯡꯉꯣꯒ ꯆꯥꯡꯌꯦꯡ ꯑꯝꯇꯪ ꯇꯧꯁꯤꯗꯣ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯩꯅ ꯃꯥꯏꯊꯤꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯅꯐꯝꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇ ꯁꯤꯟꯅꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯁꯥꯡꯗꯣꯛꯄꯤꯔꯝꯃꯨ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯅꯣꯛꯂꯒ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯇꯥꯏꯕ ꯃꯤꯅꯤ ꯑꯩꯕꯨ ꯁꯤꯡꯅꯕꯁꯦ ꯐꯩ ꯅꯁꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯗꯤ ꯆꯠꯂꯨ ꯍꯥꯏꯌꯨ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯊꯣꯝꯕꯅ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨ ꯏꯕꯨꯡꯉꯣꯒ ꯑꯩꯒꯅ ꯆꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯗꯤ ꯊꯨꯅ ꯆꯥꯕ ꯇꯥꯟꯅꯁꯤꯗꯣ ꯃꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯥꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯡꯌꯦꯡꯗꯨ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯗꯤ ꯆꯥꯂꯨꯛꯇꯨ 400 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯂꯦ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯍꯨꯛꯆꯟꯕ ꯉꯝꯁꯤꯜꯂꯛꯇꯕ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯕꯗꯨ ꯇꯁꯦꯡꯅ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯝꯕꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯋꯥꯈꯟꯗꯨ ꯁꯣꯏ ꯃꯥꯡꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯑꯔꯥꯡꯕꯤ ꯑꯗꯨ ꯀꯧꯔꯛꯎ ꯑꯗꯨꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯌꯨ ꯑꯁꯨꯝ ꯇꯧꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯗꯨꯒ ꯂꯥꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤ ꯆꯠꯂꯤꯕꯁꯤ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯕ ꯊꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯊꯋꯥꯏ ꯂꯥꯛꯄꯅ ꯃꯥꯅꯤ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯅ ꯑꯁꯨꯝ ꯈꯟꯖꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯅꯥꯏ ꯑꯩꯒ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯖꯒꯦ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯡꯂꯒꯦ ꯑꯩ ꯑꯁꯦ ꯑꯆꯝꯕ ꯁꯟ ꯑꯃ ꯅꯠꯇꯦ ꯑꯩꯍꯥꯛ ꯃꯃꯥꯡꯊꯛꯇ ꯂꯩꯔꯩꯄꯥꯛꯀꯤ ꯂꯩꯌꯥꯝꯁꯤꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯕ ꯇꯥꯟꯅꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤ ꯊꯣꯝꯕ ꯃꯍꯥꯛꯄꯨꯗꯤ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯥꯡꯕꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯃꯍꯥꯛꯀꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯂꯦ ꯊꯣꯝꯕ ꯃꯍꯥꯛ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯅꯤꯒꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯁꯦꯝꯖꯔꯤꯕ ꯈꯦꯔꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯅꯤ ꯊꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯍꯩ ꯊꯣꯝꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯇꯣꯝꯇꯅ ꯈꯨꯟꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕꯗ ꯀꯣꯟꯅꯒꯗꯕ ꯈꯦꯔ ꯑꯗꯨ ꯂꯣꯏꯅ ꯆꯥꯈꯤꯕꯗꯣ ꯅꯪꯅ ꯃꯗꯨ ꯂꯣꯏꯅ ꯆꯥꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯧꯅ ꯍꯧꯔꯤꯕꯁꯦ ꯊꯣꯝꯕꯅ ꯍꯦꯔꯥ ꯃꯅꯤ
ꯅꯪꯁꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯂꯨꯔꯁꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯃꯠꯇꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯀꯗꯥꯏ ꯄꯨꯊꯔꯛꯎ ꯈꯦꯔꯗꯨ ꯌꯨꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯋꯥꯅ ꯌꯦꯜꯂꯨꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯄꯤꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯋꯥꯗ꯭ꯔꯦ ꯃꯇꯝꯁꯨ ꯃꯥꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗꯨꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯃꯅꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯦꯞꯂꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯁꯨ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯊꯣꯝꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯁꯤꯒ ꯅꯪꯒ ꯆꯥꯡꯌꯦꯡ ꯑꯃ ꯍꯥꯟꯅ ꯑꯩꯅ ꯇꯧꯒꯅꯤ ꯆꯥꯡꯌꯦꯡꯁꯤ ꯃꯃꯥꯡꯗ ꯅꯪꯒ ꯑꯩꯒ ꯇꯧꯈꯤꯕ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯁꯤꯅ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯁꯛꯀꯅꯤ ꯊꯣꯝꯕꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯆꯥꯡꯌꯦꯡ ꯑꯣꯏꯖꯔꯕꯁꯨ ꯆꯥꯕ ꯐꯪꯕ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯅꯥꯏ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯊꯣꯛꯂꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯆꯍꯤ 5 ꯑꯃꯒ ꯁꯥꯡꯗꯣꯛꯅꯕ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯝꯕ ꯑꯃꯗꯤ ꯑꯔꯥꯡꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯡꯌꯦꯡꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯣꯝꯕ ꯍꯟꯗꯛꯁꯨ ꯁꯟ ꯑꯔꯥꯡꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯝꯕꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ 5 ꯁꯥꯡꯗꯣꯛꯄ ꯅꯠꯇꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ ꯊꯣꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯍꯤ 5 ꯁꯥꯡꯗꯣꯛꯄꯗ ꯅꯠꯇꯅ ꯅꯪꯒꯤ ꯆꯥꯅꯕ ꯈꯨꯗꯤꯡ ꯉꯁꯤꯗꯒꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯔꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯧꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝ ꯇꯧꯅ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏ ꯑꯗꯨ ꯊꯣꯝꯕꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯅꯪꯂꯗꯨꯅ ꯂꯥꯏꯔꯦꯞꯄꯥꯠꯇ ꯑꯃꯨꯛ ꯍꯟꯈꯤ ꯊꯣꯝꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯂꯥꯏꯗꯨꯅ ꯄꯤꯔꯛꯄ ꯃꯍꯥꯛꯀꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯆꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ